Manipur ki Lok Sabha ki MP Dr. Akoizam Bimol amadi Kundrakpam Assembly Constituency ki MLA TAs Lokeshwar ngasi numidang wairam Governor Ajay Kumar Valaga unaduna ngarang Leitanpokpi da thokiba Thoudokna mari lainana wari sanakhrei state asida illegal arms sing surrender tauhanba matamda ching amadi tam manadaba mawongda tawriba asi tawdanaba amadi mafmadugi Lofong pata paiba lopu singda low uba yahanana wafam sing Governor da takshilam ki haina MP Dr. Bimol Akoizam na fongduraklei Wafuma singasi numidang wairam Governor ga unaraba matung paumi singa unabada fongdokibani makna makha taraduna miyamna mamangda leiramba lengakta thazaba mangtuna leiringai cherakta ngarang thokriba thodok aduna street asigi Santi Laknaba gi Lambida Kairakpa yai maram aduna athuba matamda operation tawduna mafam aduda leiriba khulai paiba sing fagat kadabani amadi surrender tawdana leiriba khulai sing athuba matamda tawhanana basu hairam ki haiki amadi central amadi state security force singda miyamna thazaba Leiraktriba asi hanjinanaba security force singnasu honaba changi haiba wafam fongdoke Sam to matam the judicious oina ching the su valley the ani makta loin to hom choi duna ta ida am pai bo kang chele hele sikai valley ka tung na ni na sam to the potu judicious oina aina sahan na am to enjoy haida mingon da sawan na bo na ne ba kam pe ka nga ta we du ni nga suna yaw ne da tu mai to re ba nauri kapsale to bai le si this process is direct and is going on the yarga the operation to the sam to the line is overall the nigi low with the pata paisa yauri ni any community was no my pata pai the low one say in short of one channel by sakana to one channel the local necessary action low na try the system to one sided where the sohana the mistrust nam labor trust deficit nam le so abo low shoe na banam na to pala Kairakpa ma local Amaramda Governor Unaruraba matung tholakpada Kundrakpam ACG MLA Thoksom Lokeshwar na haikibada Leitanpokpi Sadu Lampak tangarang Maitei singna masaki lofam na tractor shenaduna low khoiringaida kuki singna ayat apan pirakpada natana kuki khulai paiba sing mafam adu da leiri haiba video footage tagi khanglei maram asin atuba matamda Mapum Paba Operation Chathananaba Governor Takshilam Lay, Governor Gi Maikai de Gatuba Matamda Tabak on Toknana Bohonaragani, Security Force Singna Tampakta, Paktakana Kulai Kia, Fagali Edu Buchingi Mafam Sing the license gun Kara Fagat Panatana, Karing Mamata Fagat Pude, Pierre Matamda Marila never sing Namatoning Tina Tobiu, Miyangi Tazaba Mangan Bigano Haina, Governor da, Fongdoklam K, Governor Gi Maikai de Gimatam Naibaki Wani, Ching the Susoidan Operation Tauduna Kulai Sing, Lokanana Bohonagani, Haidaki Haba, Wafam Fongdoklam K. Ngarang to Thoudokna dauri kapa aduju phabi aba watani thakre adu suma masa thoba Thoudokna hena crisis lakko hena kani ese sar macha tugi matan masi jaga se hoji harba manung de soida le re me na haina da bani harba jaga do lai babe incident group khadi le re ha khanga bani adu ka di within a short period of time clear ka to raga hoji asam pal matak le ba adu no operation to hombi adu makha da bsp marak correct to kamana sangali no sini aina anna haire ba mongonda ambali ma phani khone na haire ba aina to wa ka no madu da follow aina le to follow ma se na man haire to di to re no to ni khala ba aina ma hal mi se tampak ka di ka be ba khole ba adu singri amata u de bongri le sen yang khara de no ba sar kari na ngai ba na matam ngai bo ne soida to gani haye ba kana adu bu khone yinge kyam sang ne sar da trust le bisa masih mangan di na haire me ba public trust ko mangan no hoda gani aina lu sen na hari duni adu ai siang sang to gani adu ge gani payat le ka to to roi hana da ma thambi re ba ko adu ayo khande ne tawr ne ba sani